Khurumjari ISTV ki pau meeting tabiri basing taram nokchari hanbada maruba pau NSRC ki team na Sarmila unakre athingba piba ki matangda takhalakpada Home Department ki official sing pakum piba ngamkidre Cabinet Mipamna Rashtriya Usatar Shiksha Abhiyan Rusat Chana hanbada yaba pikre amadi Gawazang Kulomda Manipur ki lam sokna border fencing khai haina chobo wathok leiringai da Holland Pai Kuldasun nauna Myanmar authority na asangba ugi sambal kharamle Pau Santarong Pizari National Human Rights Commission ki team amana Sarmila unakre Sarmila unabada athingba pibe sing matangda Home Department ki official singda commission ki members sing na takhalakpada ningthina paukum piba ngamkhidre National Human Rights ki team adu Justice Shrek Joseph Subrato Paul amadi Director General of Investigation ge Special Reporter Mrs. Diol na chingba official singna sargyake Tim aduna ngasi ayuk pung taramathoi khara hen bada JN Hospital ge security water lady bi irom chanu Sarmila ga unaduna mahaki apamba masung mahak na thengnaba khudong chadaba singi matang da wari sanakhe National Human Rights Commission ki team adubu Manipur government ki maikai dagi Home Department ki Joint Director Rupachandra IGLO Kailun amadi Imphal East ki SP Angam Kamai na luchingba team amana lamjingke Sarmila unarba matungda haukiba August thada lakiba special reporter security na unahan kidabadu karigino haina hangbada joint director na Sarmila unaba masung masig mari lainaba thabak thoram sing Chief Minister amadi hongi pham supari ba deputy Siam Gaikhangam na hakthengna na yengsilli haiba paukhum pike Commission ki members sing aduna NHRC ki members sing na apamba mikupta jail da leba bandi amadi mara leba miyoi sing unaba yai haiba wapham khangdabara haina hangbaga loinana jail da leba miyoi khudingmak unanaba Chief Minister amasung Deputy Chief Minister ki ayaba lobra haina makhatan hanglakpada Home Department ki official sing khumbangam khide makhatan takhatuna hanglakpada ningthina paukhum pikhide khongsat aduga mari leinana Justice Shrek Joseph na paumi singda Manipur asi human right violation tawbagi pau leibadagi commission ki team na thijinba lakpani team asi haukiba July thada lakani haina sem sarambadagi khudong chada bakharadagi yeithokibani ngasi lagliba team asina sitting pangthoklaba matungda report ama chairman da lankhatkani mathau tarabadi report adu state ama the central government ta thagatuna paikhatmam thokpadhabak paikhatnaba taksingani haiki National Human Rights Commission has jurisdiction all over the India. Absolutely. Naturally, we have jurisdiction in Manipur also. Okay. And this is a case of issue involving human rights. Absolutely. Therefore, we have come. And once we are in Manipur, how can we ignore? When visiting stage, we have a first-hand information about the ground realities. People meet us, NGOs meet us. We discuss with officers, and while we are holding sittings, like we are doing here tomorrow and day after tomorrow, we deal with the complaints which have come from this area. And the parties, the complainants who have sent the complaint, they get an opportunity to meet us and explain to us personally if they want. And we are also able to get an opportunity to directly ask the officers about the complaints. And then we make up our mind, and if action is necessary on the part of the Human Rights Commission, we send our recommendations to the government concerned. Maybe sometimes state government, and sometimes it will be the central government. National Human Rights ki kangbu asina Bisenpur amasung Churachandpur da chatuna tongan ba miyoi kaya ga sunakhi Loktak Pat ki phumdi sengbadagi maduda tangduna hinglamba miyoi singi wakat kaya sutaki tungda Churachandpur District Hospital da chatuna hospital asigi haujik laiba phibam yengsinki Temaduna Hospital ki ambulance driver na soga loina na suti laukiba phibam ubada angakpopokhi loina na hospital ki thetuna thamba inquiry ki phone number ahum yaram dabadasu nungaitaba phongtokhi Ngasi Chief Minister na chair lauduna cabinet mifam Chief Minister ki banglo da pangthokiba cabinet mifam na Rashtriya Usatar Shiksha Abhiyan Rusat Chanhanbada ayaba piba loina na Dem College asi State University oirakpa yabagi chang wangna leire haina Manipur Sarkar ki spokesperson su oiriba Education Minister M Okendra na phongdokre Mahagi Secretariat Laiba Office da pangthokiba paumisinga unabaduda minister na makhatan haikibada Hotel Impala madi Sendra si matam khara changyeng oina Lanai Farm amada Sinaba amadi Chief Information Commissioner hapnana warip loki
Matam khara Chief Information Commissioner leitabadagi Sarkar na paikhatpa chawkhat thorang ki thabak sing miyamna information lauduna khangna bohona bada awaba kaya lerambadu kohan bangam lagani. Hotel Impal Amadi Sendra Tourist Center gi phibam phatabadagi mapal gi tourist kaya laifam chapam gi awaba mayok naribasi kohan bangam nanaba changyeng oina lanai farm amada sinanaba warep lawkhibani. State asida rusa chananabagi ayaba leirabanina higher secondary amadi aided college yauna sarkar gi college singda oza watpagi awaba leiraroi masina higher education sector da chawna awanba purakpangam lagani. Masina maram oidna Dam College asi State University oiraknabagi achauba maram amasu oiragani phongdoke. Tam sanagi mamangdagi koina ngaijaraba aikoigi asadi rusani dina koina lauraga lakhiba aikoigi asa punamakto an hogiba October gi tang ahumda Cabinet Committee on Economic Affairs ayaba pibiraga adugi matungda tang tarada koi roll out to India government hai se launch to hai mo ki to de se koi roll out to hai duna si channa ba ya bagi mongda pibirakre siga mai le na state ki willingness adi misida participate to ni to roi hai bagi ayaba do si state cabinet na koi state na participate to na ba ni thoran packet kre na state cabinet na ayaba pijake pibikre matang sida hana thamjani bo phamsi hoi matam sangi mamangdagi higher education sector da manipuna wat paleram bado khara khaidi kokpanga magani hotel Impal se duga sendra gi leiba and government gi hotel Impal ga sendra ga se koi outsource to na ba government ko create na lawi trial basis da the lakadori ba international polo gi tei leiba sangai festival gi yenga farm da trial basis ko sinaba hona ba thorang leire Chandel district ki Morerom da leiba Govazang Khulom da Manipur gi lam mangna asangba border fencing khai haina achauba wathuk leiringe da Holland Phai khuldasu Myanmar authority na asangba ugi sambal kharamba thengnare hiramsi matang report ma Holland Phai Khulasi More Gate number 1 lom da chalaga leivani ngarang all political party gi mihut kangbu amana che nariba Myanmar amadi Bharat ki ngamkai faring yengsin ba chatpada nauna asangba ugi sambal kharamba si thengnarakuni all political party gi team adu home minister ga kangam na luchingki team madu da MLA Ibolbi RK Anand N Biren L Ibomcha RK Imo Karam Syam P Brojen amadi korungthang na chingba yauki aduga atai political parties ngi mihut oina CPI gi Dr Nara N Mangi BJP gi RK Ranjan General Secretary Asni Kumar MPP gi BP Ajit Amadi Dilip JDU gi President N Tombi CPM gi Santan Chingbalu Chingba Singsu Sarugya ki loina civil amadi police ki makok tongba official Singsu Sarugya ki khongcheta duna ahan boina Holland Phai village gi border pillar kulumdo yengki pillar asi lokchaw haina su khangnaba Marinal Turel digi meter Chanipan Humpurom Changsilaga Yunglamba Thingnaki Loina pillar si nauna yungbugi mongda leramki border pillar si 78 oigidabani haina suche nabalere area sida Myanmar army na yat maripu humdorom oigidaba ugi asangba sambal khaduna bunker saduna ngak selamba thengnaki amre sagi sun security gi sun khadinjabane ba inaje wa kalan ba normal amorga boundary le ga sa khoi handona ga tawi na ko normal le ga normal stand ko ba adurai ba okay fencing se kam kali ka yang bi lagi ban bi lagi ba sido how much okay 1 month the international law ni matugana boundary pillar si asmaina tawde si ai khanbada fact boundary pillar ne lawi aduga boundary pillar dagina hujik fencing security khari cha about 23.5 years ta khai moina adu sang na khaba sino hujik ko mudi kana 83.5 sang na moina una sambal khajale adu masidi ekoi gi ne international boundary se idang sumai sagana bai mahutta kogi amuhna redemarket toga mafum chana location to wo khai khali koi potiam to sena bhai ar koi traditional boundary di ni hai bina traditional boundary khangba halman mayam am leiri masi hujik moi na ki ngesta mafum ta halaga to hugo yam sungane na khal mihut kangbu aduna ani suboina land custom mayagi border filler 77 su yanki masidesu turel dagi meter yamna changlaga
पिलर युंग थेंकी अमरोमदा तमिल संगम की अरीबा सोक लिसिंग चमापन हुंफुमरीदा साकिब लाइसंगदगी मीटर यामना चंगसिलगा बॉर्डर पिलर सबटिया युंगलंब थेंकी अदुगा मुस्लिम बास्ती लेरिबा बॉर्डर पिलर 79 सु म्यूट कांगबु अदुना यंगसिनकी मसिदसु पिलर सी मणिपुर की लमसोकना युंगलंब कया थेंकी तुंगदा गोबाजांग खुल्लोमदा किलोमीटर 10 रोम सांगना बीआरटीएफ अमदी असम राइफल्सना बॉर्डर फेंसिंग खारिबसिसु यंकी मसिदा मणिपुर की लम चावना मांगबा अमदी अवाट फेंसिंग तोरकपदा गोबाजांग खुलगी युम यावबा लमसिंग मांगबा याबगी फिबमदा लेरी असिगुंबा फिबम मसिदा प्रजा सिंगी सेंटिमेंट खंगना चीफ मिनिस्टर न लुचिंगबा अतै राजनीति दल सिंगी मिहुचिंग यावबा डेलीगेट टीम मा दिल्ली दे चतुना प्राइम मिनिस्टर होम मिनिस्टर अमदी एक्सटर्नल अफेयर्स मिनिस्टर न चिंगबदा अकनबा प्रेशर पिदुना अचुंबा तौनना भोनगनि हाना सुगे खंगमना फोंदोकी if the situation warrant all the political party delegates headed by the honorable chief minister of Manipur will go to Delhi and make a pressure, to give a pressure to the center to rectify if there is anything wrong. Ngarangi khongchit aduda UCM Icham Committee on Protection of Land in Border Fencing Manipur UFO Manipur Keso Sandal More amadi ukulna chingbusingi mute kangbu amsu yauki luribudi asukuina BRTF amde Assam Rifles na Gobajang Khulomda kilometer tara sangna border fencing tawbada sarkarna tumina lesinba asi manungda kari lebagi haibasi achobo wangwiri ISTV Paugidamak Ngangbam Sanjoy Galwina Nauribam Phillips More Thasi tang kunga mathoida amukogi president luching batim amana border fencing yengslure jab jabangam khai ki demarcation pangthok triba phauba sambal khaba ki thabak lep kadabani haina amuko na dabi tawri ngasi amukogi office da advisor K.T. Rahman amadi president Dr. Waimani Khuman yauna pangthokiba paugi mifam amada K.T. Rahman phongdokhibada Indo Myanmar border da hauji fencing khaba ki thabak chathariba se Manipur gi lam mangle haiba miyam na khangra ba wafam ne India gi mafam atai da yumlon nabasing na lam khopchin ba masung changsilakpada lebak wathok oiri Kargil sector da lam khajitang henjilakpada India Pakistan nongmai kapnari Manipur gi oinadi lam mangle haiba tasing na khanglaba phawada ngasi phawba tumina leishin ba si pende handak amuko gi timna border fencing yengsin ba chatpada Myanmar army na changhandaba madi photo kapada athing ba pirakhiba laikide Tang taba ngamkhai gi chap chaba demarcation pangthoklaba matungda sambal khagadabani natrabadi miyam ga loina na akan bakhongdang changsingani haike President Mani Khuman na Manipur na India da tin khraba matungda Manipur gi ngamkhai manghanbe yaba wafam India gi constituency de yaude housing fencing chathari basi international norms gi makhada chap chaba demarcation pangthoklaba matungda chathagadabani madu natriba phawudi ngamkhai gi sambal khaba gi tabak pumlep lepkadabani Hiramasida Manipur government na khangde haibe yaroi sambal khabagi thabak asida che naba border pillar kaya yauri khul kaya mana tangkhai khaidok pada natana kaya mana Myanmar rom da tin khargani haibasi miyamna khangnar ba wapamni Phibam asida sumak chatharabadi Myanmar ga Manipur ga yengthinar kani border fencing chathaba tarbasu chap chabangam khai gi akaknaba khangnaraba matungda joint border security force na ngak selba matungda chathagadabani masin natriba phawba sambal khabagi thabak khudak lep kadabani phongdoki sambal khab sida international norms sami makada haibde lam khai gi chap chaba figure ama khanglaba matungda khaba phagani haibasma Amiko ki maikirigi anjanigi loina Indian Army ki maikirigi su hawa isa sadi haibunta nang singi praja singna makoida Burmese Army na karmakra ketan odia ma odia takun tanda makoida ketan dumsi kaya hawa isa sadi haibasma koi koi loina sambal khab ki thabak aur ki baat sida Manipur government hoge hari ya Kudam wala harbada Gobazang Kudangi border safety ki air wicket number 4 KM ki manuda mamangda manugi materials sambal khab ki materials loina pai duna store to na ni asma koi person am physically ko aduna saman khab ki thongsi ha mari mangal mamangda hau chang Shumba Yamna Arunba Policy Manba in the government Orangasi Imaika Amugona Hinana Vidota Sen Sadana
ngarang October ki tang kungani thoi ge ayuk pung tare taba matamda palel mana ke thamna pokpida kungatar suba sector Assam Rifles ki makhada leiba kun suba Assam Rifles ke ROP kangbo magi mathakta landana ba pokhai lang thaklambadu PLA ki special warfare ki group amana pangthokhibani hari aina thinkrabalup asiki Department of Chief Bankim na thorpa cherol amada landa asisu PLA gi yekna balanmi singi mathakta chatharak palal gi saruk amani landa ba du mahiyan khidrabasu PLA na matungda hanbalaitana lanmi singi mathakta landa khigani hari Kurai Sarjo Lekai dagi JCB driver Maisnam Devras Koba Miyoi ama JCB ga konana sakhangdaba singna phajinduna thamkiba thongbu yaningdaba phongdoktuna mapu phakibagi matang the same kiba JC na Kurai Magai da kaukiba banna lamdam adongi mausa gi punsida kaiba pikre ngasi ayuk pung manga dagi nungtil gi pung manga fauba Imphal Ukhru lambe Tinsit Road amadi Imphal Cycle lambe ban sagot pasingna thingduna mi amata chalhin kide banaduna maram oiduna lamlong bazar thonglon ke Police na pamdaba thodok thoktana ba kan bamong da section thorang lokhat ki JSC gi miyo yamana phongdorok pada chatkhiba tang taramari da Devraj asi sakhang da bamiyo singna mayum dagi pukhraga ngasi phauba mari makhong amata khangba ngamdri Chief Minister Home Minister amadi mari laina ba MLA da memorandum pibaga loina na police ta wakat khraba sungasi phauba thabak amata lokhalak tabadagi tangai fadana bangi khongjang asi jangsin bani haiki Manipur Sarkar na miyang punci kandiyo sigmo maran leto miyoy kaya bu phaduna akoi cherak piri base mase ko tawganu haiba wafam do akoi Manipur Sarkar da taksan ba lone na sigmo phari ba minungsi leitraba miyoy bagi maman yamo punci bu paisa kharaga akoi singna gani natraga hatu kani mangan gani haiba yamna miyoy bagi sajat nataba tamtiba sasana satkadaba adu sajat satpase masi para amat tambiboina kurai da thoi ba thongdo ase Manipur pumnamakta leiba NGO sing social organization sing mase pullaga taunaba adu boy khoi saida kan hit am pida yadamina kurai gi chap manana lepe haibisini infant mortality rate hantarak pada Manipur na ani shuba position da lerak pasi lamdamasi ki miyam gi aifabani haina health minister Funjathang Tonsing na ngasi mantri pukri da leba retreat house ta pangthokpa HIV HK workshop hodopagi thoram dai krai Diseases Social Service Society Imphal na sinduna pangthokpa workshop hodopagi thoram da Max ki joint director Aviram Mongjam National Rural Health Mission ki joint director Usha amade mari leina bamiyo sing tongan ba NGO gi mihut amadi mahiroi kya su saruya ke Thoramadu ka mari leina na health minister na IEC material sing launch tauke Max ki Aviram Mongjam na haiki bada Max na ICBS ki lamda thabakya taukre makha tanasu miyam loina na thabakya pakhat ki gani haiki health minister Funjathang Tonsing na miyoi kungani pallo Miyoi lak kunganipa lom leiba Manipur da miyoi lising nifu hena ICBS na nari leina asna sandoraktana ba amadi atopa miyoi sing naraktana ba Manipur Sarkar na state policy semduna control tauna honari haiki Since 1986 we have taken up the program. Since then the society has implemented the AIDS control program in the state. Now when we look back today, this social service, this your society. Sangai Festival da Sikona morally support tawi hari festival asida lamdamasigi nat ki webe thoram sing mapung phan haptuna mangsilagli ba inat kanaba made iramdam gi inat po mapalam gi miyo sing da khangan uhan bada mateng ohali Inapu maring marang oina uhana bathabakti tawdana ba khangalagli Sangai Festival bu miyoi khara khaki senda lambi ohendana basu Sikona Jackson wafam thamlagli Ningol Chakobwa kumaina lakpaga loina na Khwairambal Kaithel da michin bagi chang hengalakli Khwairambal Kaithel gi yamna maroi ba lambi ama oiba BT road ta miyam na lambi lanthok lansin tawbada chawna khudong chata ba kaya mayoknari lambi sida foot flyover bridge sana na by assembly the phawba pukhatna kiba wafam laikre hauzik phawba thabak ta onthoktre masina maram oiduna lambi asi lanthokna bkhona bada miyamna khudong chada kaya mayokna bada natana lambi asida gari kaya chatpana khudong thiba thorpa yabagi phibam da lairi flyover bridge ki matil asida su miyoi kayana lanthok lasin tawduna chatnana bkhona basina gari accident na chingba thorpa yabagi akiba kaya lairi basi kohna ba sarkar na athuba matamda miyeng changhani haina miyoi kayana sarkar gi pungning chingslakli
Agriculture Technology Management Agency Atmage Makada Block Technology Manager Subject Matter Specialist Computer Programmer and Accountant cum Clerk Khananabagidamak Employment Exchange na sponsor tawraklaba candidate singna makhoi mari lainaba che chang amadi nauna namba passport photo aniga loinana lagliba tangkun ga mapan gi office hour fawbugi manungda Agriculture Director gi office ta pisilaknaba Director G Samukabuina khanglakli Mahiro Lup Marina Impal Jiri Lambida Matam Kaktana Changsliba Total Bangi Khongjang Sogat Poina ngasi Sorok Atingbi High School amadi Lamba Sorok Government Junior High School anina wakan mipam chathakre amaromda ngasi ayuk pung 8 makharom taba matamda Jiribamgi Lamkhai Bajar Manakta Imphalomda chatkadaba passenger puba tata sumo ma Mahiro Singna thugaikre Mahiro Singna Changsliba Total Ban asida Essential Service Media Anayek Tournament yaugadaba chatpatim amadi parikha thagad Singidi Komtokani Hari. Jiribam Tatariba Kogi blockade asi Tashiang Hagadi. Akogi Mahelo Man Sataribasi, Oza, Akoi Impana Tak, Oja Singasi, Akoi Jiribam the Labor Mahelo Maina Tashiang, Akoi Madu, Recipto Pamde, Avedi, Jiribam the Laisu Haitava, Labanate, Matik Java, Oza, Obayaba, Matik Java, Mayama, Mu Calculajari, I say Kanbu, I say Kandava are Nom Sudava Kamu to the Akoi Tamatanda, Akoi Mahero, Lumina Suma Duakatu, yet Pelajade, Azarim Makadi, Akoi Jiribam the Pijan, High with the Jiribam the Huzi, Tiet Pastor Oga. Email loiba biet loiba mayam jaujari asigi maktagi jiribamgi award po jasin khanbiu Anal Singi Mahimarong lokpal loibagi laurok kumai Jaban Kumril Alum Valin ngasi chingmairong daleba Travel Research Institute pangthokre Anal Tangpi Baling na sindur Sigi Hongtokpada ex MP BD Bearing MLA L Victor Susaryaki MLA Victor na kumai asi Anal Singi amna maroi ba kumai Singi manungda amani masibu yokatuna thamba habasi Anal jati gi tangai fadaba thodang haiki BD Bearing na Anal jati mahorol dagi mafam asida khundarak laba jati kang amani kumai asina lamdam sigi chingmi tamigi mari nohongna naningsing hali haiki imum Anal jati imum manu masjid manawa Kerala lekai amadi pundat leminda basingandana kunsil deraga maduki mahau tamba maduki tinggal saba nomit patuku sawan mungkin naya anal orlaga maduku sahi kuning oktober permohonan sabani United Nations Day na lakpada ay na thingkraba prepagna malemgi apunba miyamgi phangpham thokpa haksing phangduna tangdulai taba nungaya faba malem ama purakna bagi yai phapausil pirakli loinana UN gi pandambu sawatpu lagli Loop asigi Assistant Secretary Publicity and Propaganda Laibak ngak peluang na thorkpa cherol amada lising machamapal nipuga nipan October kunga mari dagi hauna ngasi phawda lepa laitana UN numit pangthoktuna lakli masi lingkhat ki bagi maroiba pandamde malemda tangdu laitaba achumba wail phanghanba masung malemgi miyam gi marakta amaga mari leinahan bagi tungkoiba kanglon ama leihanabani amasung malemgi miyam gi phangpham thokpa hak phanghanabani UN piba khwaidagi maruoiba haksingi manungda mikha ponduna lairiba lebak singi maromdom lepchenabagi ningtambagi hak asini UN General Assembly na December 13 1950 humpuda Declaration on the Granting on Independence to Colonial Countries and Peoples haiba warep masing 1913 lauduna lauthokibani Mioi ba khuding maki maromdom lepchenabagi haklai amasung hag asigi mateng na mioi kangrup amana natraga purup amana masagi laingak chanalonchat sel thungi thosil natraga natki chakhat khongthang singi masana pamba mongda siznaba yai Maramaduna kunai amabu natraga kunai cha singbu atopagi makada namduna thambasi kunai cha adugi fundamental human right pumnamak manghanbani thawngasi UN gi mayoktani amasung malemgi ingna chiknamadi punna hingminnanabagi mayoktani haibasni Amaromda lengak longi sel thungi kunai gi natraga mahimasingi marida yenglaga maromdom lepchaba matik chadri haiba wafamda yumpham oiraga mikha polaba leibak amabu loilam lengak tagi maning tamhanbada thengthan bayade mikha polaba kunai cha sing adubu maning tamhanaba masung loilam mapu singdagi leibak adu ngakchanabagi pangaladu kunai cha masa aduna
अदुदा सिनबा अमसुंग मखोइना मसागी निंग तंबगी मपुंग फाना फंगजनबा अमदि ngakpa ngamjanaba thorang pumnamak tangai fadana lokhatkadabani haibana chingba maromdom lepchanaba ki haksing asi soidana phanganaba UN kayara khana warep lauduna masung malemgi lebak singda taksinduna lakribani adubu India na lising amachapal humbudra mapalda right to self determination yarabasu malemgi oine yanarba wafam masidagi nathaiduna chatana pokonari Miraiba ki mikha tharaba mi kanglu khaktana hak asi phangadabani haina Indiana reservation tawri Indiana lising chanipal maripu mapalda International Covenant on Civil and Political Rights ta pikhat khiba anisuba report ta maromdom lepagi hak asi Indiana yaduna lakhibagi wafam pankhrabasu lising chamapal marbudra manga da pikhat khiba ahum suba report ta maromdom lepagi wahan thok hanna nainaduna mapung phahandaba masung nathainaba khonaduna leirakli report asigi para kungama panda palliba maromdom le pahaibasi yengbada puari gi midyang thamgadabani India gi asengbalam sokpaya de haiba masung leibak tugi mapan gi oina maromdom lepa sizinaduna khaidoktuna laikhiba haibasi yabangam de haiba India gi wayet asinatana atai wafam singdi India na lamdam asigi maromdom lepa yabangam loi haibadu nakoinana utpagum tawri adubo hairiba para kungama panamasung kuntragani thoi wafam asidi lamdam asina maromdom lepada sohan bayaba chunadaba wafam oide maramaduna malem na yanaraba maromdom lepagi hagase ningtam ihau chathariba lamdam asigi miyamda sinapam thoi amasung imalebag iramdam ningtam amasung manaba khunagi panthung yaudriba phawba miyam galoinana ningtam lantheng chathakigani hari Silchar Saba Derby Royal Aqua Drinking Water Jiribam da Jiri Development Organization amasung All Jiribam United Organization athing batham kre ising bottle asida phataba pochai tin gumba yawram bathing badagi organization aniyashna yonnaba amadi pushilakpada athing batham khibani Azuka gi General Secretary Y Ibom Chana phongdorpada asing ising bottle yolibasti yon ba khudak ta tokpiyo masung miyamna su siznabiganu Derby Royal Aqua nasu paisa gi khalaga haksang sokadaba pochai saba lepiyo hari government gi oiba matik saba laboratory da masi parikha tawraga masi phai sinabi jai haiba khanga matung sinabiu nadraga masi dagi tholokpa mai matai si tawraga oiba na baduna PCC amuthakta mangi ba jai haiba sinaba lai mamandana jiribam gi miyam da loina masi saraiba company de sokon hajani sina miyam gi tamakta saraiba thaknaba isingasi amna phaba hajani oiba mawongda sabiu aduga adongi matik saba maman sulobiu haina hamjani Mandle Infal bus service lairaba kanda awangno post state singda chathok chasin free oina lepalaitana lehenbinaba transport minister Dr. KS Ratan Kumar na union minister of road transport taksin krai union minister road transport Oscar Fernandez na chair laudunangasi New Delhi da pangthokiba transport Development Council gi kuntramanga suba mifamda minister na haike Impal Mandle bus service asi leibak ani na yana che inaduna thuba matamda honana ba thorang leirabani service asi leirabadi Manipur phautuna leibak ani marakta chauna kanaba fangani masina Bihar phawu yoksinduna awangnupo state pumba konsingani haike Milal na lamdamasigi lona madi mayek chawkhatna na ba changsilakliba khongjangi manung channa thoram sing ki banner amadi hoarding sing maitai megna chawna hamna na ba khangan khibagi ona taina ba mongda ngasidagi iboyama sumang la sangrel da horiba people living with HIV amasung MARPS na puthok panamit humni gi product expo da stall singi maming da maitai meg yawram dabadagi loki volunteer sing na mai thadra mangan kre Max amasung UNDP gi makhada MIDC na pangthokpa expo si sinbani milal gi thobroi amana asigumba lol mayek chawkhatna na ba changsilagliba khongthang asida ayat apan piba thong asi yaningde expo si makhata na chathabai yaroi haiki housing dai na thamjani ba wafam di milan gi muchingba moina akoi na batam chana gi mamang gi asigumba backdrop feston banner jingje akoi mayek yaw da ba yadi haisi lamdam ji gi miyam da akoi hair la abang aktani aduna hair by helungi ngasi tawriba nimi huni sathaga dawba asigum laba ji ngasi digi matam kaktara ako yanaba pokti bawda pungting thingjan jare haiba wafam majini
ngasi miya do thamjeri basi Haukibo Augustada Journal Education Officer Kakchingna Thabak Potha Khibadagi ngasi Pauba Department Mahusinba ZEO Kaksingi Hangliba Phom Mensilaktabadagi ZEO Kaksingi Makada Leba Oza Singi Mari Leina Ba Thabak Thoram Kayada Khudong Chadaba Kaya Leire Masina Maram Oiduna Ningol Chakaupa Mamangda Oza Singi Tolop Kaithokpa Nangloidabaki Fibam the Leire Atuba Matamda Matik Chaba Chay Nabalairoidaba Mui Amabu ZEO Kaksing Wena Thabiragnaba All Manipur Elementary School Teachers Association Napuning Zingsli. How's it, son of your power? ngasi sanabagi pauda Nepal Suba Manipur State League ahanba stage gi aroiba league round da M gi player amadi fan na referee da khut thabadagi State League lep kre amfana sinduna kuman lampak man stadium da ngasi sanaki ba aroiba league match aduda M khabam amadi ZFC Churachandpur ani lamba tawna ke match asida M na kaba natraga draw chalabadi league ki Super 6 ta changadabana amaronda ZFC shu match asida kadrabadi Super 6 changloidabana team anima akan bapangal fudok naduna sanake match asigi minute ahum chalakwa matamda M gi TS bandonana goal ama chanduna lead tawduna chatke minute kunga mathoi chalakpada su M gi Keroki na goal ama chanduna mangjil thana chatke ZFC na goal handongna bagidamak tongan ba tactics kaya seasonadna attack tawke match adugi minute kuntramanga chatpada ZFC gi nungkhoshin na goal ama chanke match asigi minute nifumanga chatpada di manungda M gi Johnson da handling tawi haiduna penalty ama referee na pk penalty adu ZFC gi nungkhoshin na goal ontoktuna equalize tawangam ke second half hek hogalakpada M gi N Sankarna danger zone da pusilakpa ball ama ZFC ki mangkhole na thingna bhona ki maduda N Sankarna fall tarubadagi referee na yellow card book tawke Sankarna referee da complaint tawrubadagi referee na red card book tawke maduda Sankarna referee maghoda khuthake madug matungda security amadi official sing changsinduna khamdoke referee playground dagi thoklaba matungda M gi fan na referee maghoda amukana khuthake phiba maduda makhatana sanaba yadabadagi State League lep kre soklaba referee mago FIFA phanglaba referee ni mahak hospitalized tawkre Thangmai bangi laizing thau sanglen da chathariba waikhom gambhini memorial kang tournament ki ngase sanaki ba ahanba quarter final match ta wangoi kendra na thongju kendra ebu panjil kungatare taratare ta thoikre hayang kaisamthong e amadi hengang kendra anina sanargani amfana sinduna chathariba ni palak suba chintamani memorial winner cup ki ngasi hairok da sanaki ba match ta LMFA hairok na nako nambul mapalbu goal ani amada thoikre Aba ground da Imphal East District Football Association na sinduna chathariba NG Boy Memorial Second Division ki football league match ta sak yumnam khunauna LSIC lamlai bu goal aniyamada SWC khongmanna PYPC pungdong bambu goal amasino da thoikre Taramathu Suba Mr. Thobal District Contest lagliba tangkun gatareta Library and Information Center Kaksing da pangthok lagani sarug yaning ba singna mangjongna naming chanbaga loina na tangkun gataruki ayuk pung nipalda masagi arumba onnana ba Thobal District Bodybuilding and Fitness Association na khangali Manipur Mountaineering and Trekking Association amadi 9 sector Assam Rifle ani khusam naduna pangthokadoriba 5-day friendly adventure camp ngasdagi hokre camp asde punna mahiro yankhai na saruk yari camp asigi manungda tongan be activities kaya pangthoktuna mahiro singda tambigani hari Kolkata da lagriba November gi taramari dagi yankhai ni palak suba senior men's amadi tarataruk suba female national wrestling championship pangthoklagani Championship asigi damak stat team sem naba thasi ki kunga taruk ta khumalampa ki SSG hall da trial selection ama pangthoklagani trial asida saru yaning ba singna Manipur Wrestling Association ki secretary general dagi khangbaya gani hari Mongolia da thasi ki kunga mari dagi kunga tare phawba pangthokadoriba junior amasung master world bodybuilding championship da saru yanabagi damak junior ki category da Irangbam Dev Singh amadi master ki kanglupta Premchand Singh ngasi Imphal thadokre makhoi ani bu mai paklak nabagi damak amba amadi bodybuilder bu nungsibiba singna yaf Mongol pirakli Angom Sylvia Chahitaramari Apokpa Inakhunba Kanglatongbi Bajar Board amasung Wishin Nilu Chahitaramdoi Apokpa
Khankyu Ulagbo Masan Tuliu Tabang Kangla Tombidagi Nupi Machani Lamang Naduna Young Women Health Organization da Chanjarak Tuna Leire Imung Manung Singna Nupi Machani Sinuminini Fawi Manung da Laura Drabadi Mari Lenaba Childline Natraga Police Station da Sinargani Hari Hausi Nasinong Miyoba Ingasaki Pau ICAR Lampel Pati Fangba Pau Matung in Angasigi Quaidiki Sabagi Chang degree Celsius Kungatare Dasmik Mari Quaidiki Ingba degree Celsius Taranipal Dasmik Ahom Nungsite Abasing Manil Chang Ayukta Chada Marpudra Mari Nungtildana Chada Humpudra Matoi Nungjugi Chang Taramari Dasmik Ama MM Hausi Mero Pau Amana NSRC की टीम ने शर्मिला उनखरे अथिंग बपीबगी मतंग द तखलकपदा होम डिपार्टमेंट की ऑफिशियल सिंह पाउकुम पीबंगों किदरे कैबिनेट मिफम न राष्ट्रीय छात्र शिक्षा अभियान रुसा चनन बदा याब पीखरे अमदे गोवाजंग खुलोम द मणिपुर की लमसोंग बॉर्डर फेंसिंग खाई हाइना अचौब वाथोक लेरिंगैदा होलेंफाई खुलदसु नौना म्यांमार अथॉरिटी न असांगब उगी शंबल खरमलै STV ने पिजब पाउ मतंग सलोजरे मिंग ताबीब सिंह बमखाना खुंजरी